मोहम्मद सल्लल्लाहु अलैहि वसल्लम की थमोय की वफम सिंह थमोयदा अदुम लेहौरे मोहम्मद सल्लल्लाहु अलैहि वसल्लम ना अमुक कहन्ना खानदान की मी खुदिंग मकपु चाकलेन अमा खंगलमी चाबा थकपा लोयरबा मतुंगदा मपु महाकी पाउजे ताहलमी हरि आई नकोयदा ओयदबो वांगांग मंगमलोय खुदागी कसम अतोपदा अइना ओयदबो वांगांग लबसु नकोयददी ओयदबो वांगांग ngamloy atopada namthak tawrabasu nakoidadi tawba ngamloy Allah na khangi ai mahaki rasulni mahakna aibu top topa ama oina nakhoigi damak tharakle masitachu natana ai miyoiba khudimaki rasulni Allah gi kasam nakoi siragani nakoina tumkhibagum hogolakani nakoina tumlambadagi hogolapugum aduga nakoina tawkhiba khudingmak adugi pakhum piba tabani afaba thabak tawrabadi afaba mai phangani phattaba thabak tawragana phattaba mai phangani aduga jannatta leibasingna matam pumnamakki oina jannatta dojakta leigadaba singna matam pumnamakki oina dojakta tabiyo arab ta ekhoigi kanglupi damak aina tanakana amatana afaba purakpa leite aina nakhoigi damakta punchi anigi afaba adu puraga laklabani mapu mahaki paujelni madudi achumba asigi maikeida nakhoibu kausellu kanalei masigi afaba thabak asida aigi mating panggadaba aduga aigi matungdasu masigi thabak asi tahugadaba wahai sing asi hairaga Muhammad sallallahu alaihi wasallam tumina lerami aduga makhoi mayamgi mamai sing aduda thajabagi mami kanada tabano haibadu yenglami kanagi thamoi islam gi damak khangdorakpa aduga kanano masigi mating pangnabagi damak yarakpa kanana Muhammad sallallahu alaihi wasallam gi wahai sing gi matung ilakpa aduga achumbagi damakta kanana lepalakpa adu maike khudimaktagi khonjel ama phawba laklamte makhoi tumina lerami makhoi kharadi Muhammad sallallahu alaihi wasallam gi maithongbu sapting ne yengduna lerami aduga makhoi kharana mafam adudagi chatnaba thorang torami matam asida nupa ama hogolai yengmada chahi 12 13 mukki oigani yengmada masa supai nemi mamita pirang adubu thauna leina hogolaga hari lagi rasul ai nangi mating pangani ai nanga loinari angakpa phawi nupa macha asigi waising asi tabada makhoi khangbu ngamlamde tuminal daramba adu pumnin nelai makhoi amato oina hari Abu Talib kari tawgadori tarbus ki machu sanglak ledana hojik phawbudadi nayambagi machagi wafam waramani adubu hojikti nangi nachasu yausilakle mahak ngaurakle asum tawduna mipun adu losilami Muhammad sallallahu alaihi wasallam thoina wasallude aduga magi thabak adum tawduna lerami Muhammad sallallahu alaihi wasallam safa chingda kakalamni akan ba khonjen da laurami kudong thiba cheksillo kanano masibu kanano laurisi kanagi khonjelno masidi Muhammad sallallahu alaihi wasallam gi maline safa chingda gi ni lauri base tongan ba khonjel singna asumna ngangnarami matam kharagi matungda loina mafam aduda pulami kari tawre makhoi khuding makki jinbandagi thorpa wahaini Muhammad sallallahu alaihi wasallam hari kari gumba aina masigi ching asigi wangmada yeknaba singna changlaknaba thorang tawduna leire haiba tarapdi na khoina thajagadra karigi thajaroi thajaroina bagi maram amat leite ekoina kaidongoi dasu nangi jinbandagi oidaba ngang batakidri makoi khudimangna khonjel amato oina khumlei Muhammad sallallahu alaihi wasallam hari aigi achan basing aigi jat tawbada matik charaba ahlaman sing aina na khobi yamna sathiba ajab amadagi kinaba khanganjari hairiba sina khoigi mangda leirabani hairiba akibasi jing asigi maikai asomda leirabani kureski kulak pasing Allah gi asawbudigi ngakto kauro nasana nasabu maidagi kalauro karigumba lana sawkraba mahakna nakoibu maida tahanba pamlabadi nakoibu kana amatana kanba ngamloi hairiba mai asidagi kannabagi
upai amakhaktani Allah amakhaktabo ladu ai rasul ama oirabani haibasi yabiyu Abu Lahab ki mamai adu somon khiduna ngsilami angangba maigumna sauna hogatli aduga khonjel launa hari mang taklo nang masigi namaktara nang na kauri base Muhammad sallallahu alaihi wasallam tuminal rami yamna ningamdaba amaga lenana chachabu yanglami aduga khalami karigumba mahakna matam khara tuminal leirabadi miyamda wafam khara amuk thambe yabani makhoida achumba dharma sigi paujel piba yabani makhoida mapu mahaki paujel tahanbe yabani adu mahakna khajikta phawwa sibigide mahaki momato adu hanadagi hengalami aduga Muhammad sallallahu alaihi wasallam bu miyauba kalakpana kari ro pangang tangang duna lerami asum tawduna miyamdu mafam adudagi hankirami matam aduda makoi kharana asum nangang narami matudi bhai Abdul Muttalib ki inkhal ki nupa asidi asman gawari sanaine mahangna hari baside ekhoina ubasu phangdaba tabasu phangdaba aduge bata tawna ba hari mahangna kari mahakna wari sane hariba asibu aikhoigadi karigi wari sanadriba Islam gi kholau laurakliba asi matam kaya haukerami nungsijraba Muhammad sallallahu alaihi wasallam gi loina basing adu karigumba matamda mahki yumda puragla i aduga karigumba matam amadana arkam gi yumda puduna chali mafam aduda Quran gi wahising tahalli heitabasing su yawi makoibu hanna tahali mapung phana chinpha leinaba aduga iba paba haibasing aduna waising adubu isilli aduga mahak masamak nasu chinpha lehelami imung manung amadi nupi angang singda amasung nauna muslim olakpasing adudasu chinpha puhalami tapna Islam sandokare muslim gi mising hengalaktuna lerami matam masida layam latpa khara kabada lerami murti singda sajda tawrami mafam aduda Muhammad sallallahu alaihi wasallam chalami makosing adubu ubada Muhammad sallallahu alaihi wasallam yengbu ngamlamde makoi bu nungsiba poklami masigi tawriba asi thingpam thoi haina mahaki thamoina khalami makoi bu masigi chopa nangadaba adudagi khanhodaba yate Muhammad sallallahu alaihi wasallam harami Quraysh ki mising nakoi khudingmak dada Ibrahim gi dharma bu pungkaw kakto kare nakoina achumba amato oidraba murti sing asida khurumli aduga masibu Allah ga manaba thamli hayune Allah na nakoi bu yabi gadrane layam latpasingna khumlei aikhoina murti sing asibu khurummanate asengbadi aikhoya Allah bu nuksijei Allah gan naknaba pami masidi marak khakki wani Muhammad sallallahu alaihi wasallam harami karigumba nakoina Allah bu nuksiba oirabadi aigi wa asi yaw adu oiba tarabadi Allah su nakhobu pamba oirakani waising asi tabada makoi maigum saurami makoina harami masi magi wasing asi tamandana ikoigi kokse chaklani ekoi kayam kuina asum hangduna laigani ekoi tumina karamna laigadoriba mahak asidi masigi wafam asida pumnam aptuna laigare masina maram oiduna ekoi gi puming wakal asida awabagi awabato helle ekoi gi ipa ipubu lamangnarabani haiba aduga ekoi gi devta singbu sulemna thadi huji ekoi khangduna lairaroi suklei lairaroi makoi loinamak hawgatlaga chatlammi mamit nganglami thamoi sing chaklami mafam khudingda Muhammad sallallahu alaihi wasallam gi matangda ngangnarami kharana mabu karamno otnai sige haina khanarami kharana karamna ki hansige